Akiswani Imphal, Wahingbam Washington Pau Pajeri, Ahanbada, Maruiba Pau. Manipurda, Numit Mapani Chatagadaba, Chajatragi Thoram, Nasidagi Haure. Urishagi Puri Dashu, Mashing Yamla Bapakta Sinasaruk Yaduna, Tauramashi, Nasidagi Haukre. Raija Sidangasi, Nauna COVID-19 positive Oibamio Taramanga Tingnaki. Mapal Thoramantri Dr. S. Geetchandra Hairi. Terrorism की मतंग द पंडबना भारत न संघाई कोऑपरेशन ऑर्गेनाइजेशन की ngakchel मंत्री सिंगी मिफम की जॉइंट डॉक्यूमेंट सही तौखिदे भारत अमसुंग चीना की तुंग कोइने चटनगदब ngamkhai paring yathokpa amadi thajanaba hengat hanabagi apamba न्यू दिल्ली न फोंदोखरे अमसुंग भारत अमसुंग रशिया न लानमी की मरुइब खुसु खुलाई के लैनबगी मतंगदा वा खनखरे Manipurda ngasidagi hauduna numit mapani supna chathagadaba ratha jatragi thoram haukre. Imphal gi Sri Govindaji Mandirda Bhagavan Jagannath Bhagavan Balabhadra masung Devi Subhadra gi kang singbagi thoram pangthokhi. Ratha Jatragi Matangda Brahma Sabagi Karda Adaksa Tongatabam Geetchandra Sharmana Akaswani Imphal Asumna Hai. Kang Singasi Sabzaba Ahama Chitra Bona Singbagi Tarik Simadi Koi Tenade Shortly Singamaga Sanipanga Kuntha Hundogi Tajibugi Kunipam Bigrasi Saba Horga Asnanja tried Ingagi Kunimada Abisek Toraga Ingen Yinini Pamla Kang Timba Hoki Pardon of Pajabaita Kabui Mayamum Shu Lakpa Masida Jat Punamaxi, Jagat Punam Mabunga, Haidana, Loina Malaga, Tayuki Holga, Hoji Powada, Lepton at the Mugtili Masi Equina Kamada, Mayam Lakpi, the Majahona, a Paba Kudamni, Koipunaman Sina Bagini. Imphal gi Sagol Bandalaiba Sri Bijoy Govinda Amadi Iskon Mandir Dachu Ratha Jatragi Thoram Pangtok Neki. Numidang Waidamda, Laikai da Kang Singbagi Thoram Pangtok Neki. Malimda Maming Lairaba Bhagavan Jagannath ki Ratha Jatra Kumai Dharmagi Chatnabi Amadi Harau Tayambaga Loinana Senglaba Sor Puri Dasu Ngasidagi Haure. Senglaba Thoramasi Yaunabagi Damak Laibak Asigi Amadi Mapal Lamdagi Bhakta Lak Kayana Puri de Laknaki. Numitza Mayankaini Chatagadaba Dharti Abadjana Jatiya Utkars Aviangi Awareness Amadi Benefits Saturation Camp Ki Saruk Amaoina Ngasi Tamenglongi Christian Grammar School da Thoramama Pangtokre. Thoramduda Tamenglong District Bar Association ki Vice President Advocate Daniel Kamsuan Resource Person Oina Wanganki. Thoramdugi Matangda School Siki Principal Panmai Ice Clement Nahai Campaign da Sina Tribal Miyamda Tung Koina Kanava Fangangani Magna Hai Sarkar Rasina Tribal Miyam ki Punsigi Thak Wangkat Hanaba Honabaga Loinana Scheme Kayaso Hodokli. Tribal Miyam ki Damak Sarkar na Paikaliba Tabak Singamadi Scheme Kayagi Paujal Sandok Nabasu Magnam Hairu Sing the Kanganki. Namduna Sel Lobagi Tabak Tingnabagi Mayokta Sangsinba Kongjangamada Sam Rifles Nangarang None Zilagi Irang Tong Manaktagi Truck Driver Singdagi Namduna Sel Lobamioi Ani Fare Makoidagi Sel Loina Lupali Sing Tarani Toyamasung Mobile Phone Ani Supagatki Makoigi Matakta Bharatiya Nyai Sanhita ki Makada FIR Amasu Register Taukre Amadi Paraba Polam Singadu Mapamaduki Police Sinakre Hairi. Hanagi MLA Amasung Rajya Sabha Member Oiramba BD Vering Ngasi Numiyung Bamatungda Delhi gi Gangaram Hospital de Laikidre. Board of Secondary Education Manipurna Logba High School Living Certificate Compartmental Special Examination Lissingani Kunmanga Thasigi Kuntradagi Matang Tagitayat Pauda Pangtoklagani Haina Board ki Secretary ki Serolamana Hairi Paugi Maraktatna Atenba Break Ama.
Lomi mi am kana ba lomi na horse lomi sing awa ba kok na ba pura mitran gum labi hidak ni sapes company ni putok pa digger ising je low ling gra matung da na insiam le re sai le ta su ai low ling gra matung tha ma gi manung je napi sina ne mana mari manga ka pala ko matam se mase da sarara ro kapsen bira napi ba ta hor roi da ko low big ling bagi habi bagi paisa ko di bak se lomi sing se war da ni ko thaujal agro manipur sagon ban maino le rak se sidai da ne loi na phang bira ni ko hai re ba digger ai ba tak su ka pi ra ba adong gi satu henga ka doi ni ko masi kawin nu ko lomi sa tabi ba pawasi akasvani Imphal dagini Raija sidangasi nauna COVID-19 positive oiba mioi tara manga thengnare Raija gi haksel bibak ki serol mana hai positive oikiba singadugi manungda Imphal West dagi mapal Imphal East dagi ahum Thoubal dagi ani amasung Bishnupur dagi ama yauri Haujik Raija sida COVID ki active case punna chama kuntra manga lairi ngasi asi micro small and medium enterprises MSME numitni MSME asi Manipur gi senmit lon gi oinadi yanglen saruni masina thabak pibada natana naha amasung nupi singda khungang amasung sohor khaidena shakti supiri sarkar gi pauna hai Manipur sarkar na MSME bu chakhal hanaba madi mateng pangnaba honaduna lakli policy semba training pangthokpa sel thunggi mateng pangba masung pochai yonphamgi khudong chaba phanganba na chingba khongthang kaya lokhali Manipur bu marondom lepchaba ngamba raija ma oihanna bagi damak aikhoi punna pik na karbar tawjari basing bu pungning thogat piba masung tengbang pibagi tangai phadaba lai haina su cherola duna makhatari Indian Red Cross Society Thoubal branch ki tara taruk suba mapok kuman thoram ngasi Thoubal jila gi DC office complex ta leiba election counting hall da fangthokre thoram tu do wangang bada jila asigi deputy commissioner Hana Kamaina Indian Red Cross Society na miam na awa na tarba matamda tengbang piba gi damak makhoi bu pukning thogat paga loina na thagat pa phongdokhi thoram tu da society asne sinba competition singda makok mathang taraba singda mana mathun su yanthokhi Relief Center for the Welfare of Differently Able Persons Manipur Sinduna ngasi Imphal gi tera wangthon bi lekai da Helen Adams Killer gi sa manifu manga suba mapok kumon palan thoram pangthokhi thoram du da tin khibasina Helen Killer gi photo da laisu katuna ikai khumna ba utkhi Rongmei Baptist Churches Council da affiliate oba none jila gi manung da labor church kudingmakta hujik Vacation Bible School ki thoram pangthoknari kumchi chahi ki palan thoram achi ki hiramdi honorable vessels haibasini Bible paba isai amadi chorus na numit taret ni rom chathagadaba palan thoram achi ki mapung oiba saktam oiri Lining Thausana mahi temple board ki makha da leiba khelchang lon loisang na sinduna mathang thagi amadagi hauraga ahan ba oina Vaigyanik oiba mawangda apok lon iba amasung yengba tambiba hauragani haina board asigi cherola mana hairi tha taruk chathagadaba course asi nomaijing numit khudingi nungthil pung ohum dagi mari phawba pangthokani akupa marol board asidagi khangba yagani paugi marak thana atenba break amagamuk basketsi yam halina purit phiro leibina idina pakcha pachana ba yengbusu nati Hina cheksingadabadi acha thak leibasinida gari khambam parking dusu mafam jawdabani asi tata parge da hapchalasiba ngakhu hima yani aishum khanjage packing tawraba cha thak leiba haibasidi yamna cheksingadabani packet adu da Food Safety and Standards Authority of India fasai gi logo madi license na registration number yawbra haibadu yengadaba manufacturing date best before na expiry date masisu yawbra yengadabani nutrition information panel na ingredient list adu munna yenglaga afaba hakchang sokloidaba machiba chinja khangadabani matama magi khunai punsi mahingdu natreda haujikta khwaidagi cheksingadabadi chaba thakpani paujen jariba Food Safety Administration Health Department Government of Manipur Akasvani Imphal dagi pau tabiri Mapal Thoram Mantri Dr. S. Jaishankar na hairi Laibak amanadi terrorism ki matang da wafam amta yauhanba pamdabadagi Bharat na China da pangthokpa Shanghai Cooperation Organization SCO gi ngaksel mantri singi mifam da laukiba joint document ta sahi tawkhide
New Delhi da Paumising da Wangang bada Dr. Geetchandra na hai SCO asi terrorism thengna na bagi pandam da sem kibani mahang na hai ngaksel Mantri Rajnath Singh na joint document aduda terrorism ki matang da pandrabadi Bharat na sahi tawroi hai na mayak seng na phongdok trabani mahang na hai. Let me give you some context because I think it's important. This Shanghai Cooperation Organization, its objective was to fight terrorism. So this organization exists to fight terrorism. So what happened was when Rajnath ji went for a defense minister's meeting and there was a discussion on the outcome document, one country, you can guess which one country said that no, we do not want a reference to. Now Rajnath ji's view rightly was that without that reference, when the main purpose of that organization is to fight terrorism and you are not allowing a reference to that, I am not prepared to accept it. Bharat na China ga ngamkhai paring gi matang da tung koina chatnaga da ba yanaba poraknaba amadi laibak ani gi marakta thajanaba hengat hanbagi apamba phongdokre. Bharat China ngamkhai paring da santi amasung tangdu laitaba phibam laihannabagi tangai phadaba amasung matam chupagi oina yanagadaba road map amasembagi apambasu New Delhi na phongdokli. China da pangthokpa Shanghai Cooperation Organization SCO gi ngaksel mantri singi mifam yaw lakpada ngaksel mantri Rajnath Singh na China gi ngaksel mantri Admiral Dongjin ga unatuna hiramasigi matangda wari sanakhi. Laibak anigi mari hena phagal hanamagi matangda nakal ani na paikhaliba thabak sing adubusu Sri Rajnath ni yangsinki. Malem amadi Asia da tangdu laitaba phibam laihannaba laibak anina amaga mateng pangnaba amadi khudong saba kaya launanabagi matangda chanaba phibam ama sengotpagi tangai phadabasu Sri Rajnath na phongdokhi. S400 systems Su-30 MKI upgrades amasung lanmi gi maruiba khusukhulai lainabagi matangda Bharat amasung Russia na wakhanakre. Ngaksel Mantri Rajnath Singh na Russia gi ngaksel Mantri Andriy Balauskov ka China gi Kingdown da unaduna hiramasigi matangda wari sanakre. Mantri anina ngamkhai wangmadagi satharakpa terrorism ngaksel gi lamda Bharat amasung Russia na tengbang pinaba amadi haujik oiriba geopolitical phibam yauna wafam kaya gi matangda kupna khanakhi. Unabaduda Russia gi ngaksel Mantri na Bharat amasung Russia gi matam kuina dagi lainaraklaba mari adu nauhona ningsingbaga loinana Pahalgam terror attack ki matangda su nungaitaba phongdokhi. Akashbani paumina hai Operation Sindur gi matungda pangthokpa mifam oibana Mantri anina unakhibadu yamnamak maru oi. Haujik sanabagi pau Khaidem Geetchandra dagi. English ni kun mapan da pangthok dorba World Police amasung Fire Games Bharat na yumbu organi USA gi Birmingham da pangthok ba WPFG mifam da Bharat na ningthi jaba presentation pi khiba adugi matung tarakpada yumbu oina ba lauthoro khibani Games asi Gujarat ke Ahmedabad Gandhinagar amasung Ekta Nagar da pangthokani ani suba Premier League lisingani kunmanga kontaruki ngasi sana khiba match ta Angtha FC na Rising Athletics Union Traubu Panjal taruk ahumda thoiki atopa match amada Asupi FA na Nisabu Panjal Marishino da thoiki Lamlong Thongkong Artificial Turf Ground da chathariba taramanga suba Ampha Senior Women's Football League lisingani kunmanga ge ngasi sana khiba league match da Young Welfare Club na Manipuri United po Panjal Nipansino da thoiki atopa match amada Eastern Sporting Union amasung Manipur Police Sports Club Panjal amamam chanaduna draw chatkhi hayang ayuk pung tarada YWC amasung MUFA lamba thenagani Imphal Iski Chalau Ground da chathariba football tournament ke ngasi sanakhiba pre-quarter final match singda Ima Panthoibi FC na EUC Kameng Khunjau bu Panjal amasinoda Nongren na ONYC Okshu bu Panjal mangamari da thoiki Chennai da pangthokpa Hockey India Masters Cup ki nupi gi winner Orissa na oire cup asigi final da Orissa na Punjab bu Panjal amada maithiba pikhibani Washington Thagachiri Geetchandra Aroibada maroiba pau amukhana Manipurda numit mapani chathagadaba Ratha Jatra gi thoram ngasidagi hore Orissa gi Puri dasu masing yamlaba bhakta singna saruk yaduna thoram asi ngasidagi hokre Raija sida ngasi nauna COVID-19 positive oiba mioi tara manga thengnakhi
ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯑꯦꯁ ꯖꯣꯏꯁꯪꯀꯔꯅ ꯍꯥꯏꯔꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯇꯥꯡꯗ ꯄꯟꯗꯕꯅ ꯚꯥꯔꯠꯅ ꯁꯉꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯤꯐꯝꯒꯤ ꯖꯣꯏꯟ ꯗꯣꯀꯨꯃꯦꯟꯇ ꯁꯍꯤ ꯇꯧꯈꯤꯗꯦ ꯚꯥꯔꯠ ꯑꯃꯁꯨꯡ ꯆꯤꯅꯥꯒꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯉꯝꯈꯩ ꯄꯔꯤꯡ ꯌꯥꯊꯣꯛꯄ ꯑꯃꯗꯤ ꯊꯥꯖꯅꯕ ꯍꯦꯟꯒꯠꯍꯟꯕꯒꯤ ꯑꯄꯥꯝꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯚꯥꯔꯠ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯂꯥꯟꯃꯤꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ